ꯁꯨꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ Champra Mahi Thakpana piriba kanabasing. Numit khudingi ising marang kaina thakpa haibasi yamna maru oikraba khongthang amani. Khongthang asigi hek matangda hakchang fanabagi khwaidagi maru oiba pambaidi chang naina Champra Mahi Thakpa haibasini. Ana ayek yaudaba punsi mahing amada hingba ngamnabagi damukta numit khudingi tangai fadana laukhattaba yadaba khongthang kharagi manungda Champra Mahi Thakpasu amani. Adum oinamak makhal amatagi tilhak hidak amadi har yaudaba mahusagi oiba mawongda thaba Champra pambida fanba amasung uthakta munba Champra khaktamak sijanabigedabani. Jethro Close na iba Back to Eden kauba lairik amagi matung inna antiseptic amasung anti-scorbutic oiba matik mayai senba Champra na haksangi tisu sing mapangan kanhalli amasung Leina tina singdagi ngakthokpaga loinana hakchang manunggi amotpa sing sengdui. Sasin thaksin khiba chinjak sing tumhanbada mateng pangbaga loinana khong hambasu changnahali. Champra haibase phirak haibadi liver gi damaktadi yamna kanarba hidak amani. Masina uric acid amadi atai hu gi masak oiraba phatta polam sing hakchang manungdagi tumhalli. Maram aduna tang naba amadi gout ki anaba leirba miyoi singda Champra Mahi chang naina thakpana kanagani. Yada toina thokanba amasung mapan thokpada hek yaurokpa miyoi singnasu chang naina Champra Mahi thakadabani. Miron bisingna chang naina Champra Mahi thaklabadi puknungda leiriba angangi saru semgatpada mateng pangi. Champra da calcium, potassium, phosphorus amadi magnesium yawba maramna brain, nerve cell, saru amadi ya fahanbada natana fazhali. Khong hamba chang naidaba, lok thungba, lok khuba, khanau naba, influenza, thabak saba, liver fattaba, yari yakhong thokpa, laihau hauba amadi tang nabana singba laina sing fahanbada mateng pangi. Champra Mahi da yawba citric acid na pancreas amadi kidney da leiba nung tumhalli. Ana layengi thabak tawriba doctor singna anaba singda layengbada hidak thabadawna Champra Mahi thau haiba poktak pidaba tarabasu Champra Mahi na hakchangda piriba kanabadi asuki matik yamkhre. Kharadang khangminasi khanau narakpa matamda Champra Mahi ga isingga yanaraga yamna toina khanau tenglabadi khanau narakpa adudagi soidana faba ngamgani. Champra machet ama pana soiraga apomba mafamda naptuna thamlabadi naising thokani. Azmana nabasing chak chagadaba pung amarom watlingaida Champra Mahi Thakpana hena kanagani. Liver gi anaba leiba miyoi singi damuktadi ayuk khudingi sakhau hanglingaida Champra Mahi khara ising asabada sumjillaga thakadabani. Flu, influenza fanabagi damukta khong animak khu phawba ising asabana tingbaga loinana ising asaba glass amada Champra Mahi sumjillaga thakadabani. Thagi khongkap chang naidaba amasung ka hena ising chatpa nupi singi damaktadi nongmada ahumlak natragana marirak Champra Mahi thakpa matau tai. Ising glass tangkai amada Champra Mahi chamas ama yansillaga thakpa matamda thabak saba fagani. Tang naba miyoi singi damaktadi nongmada ahumlak ising glass amada Champra mapung amagi mahi sumjillaga thakadabani. Chak chagadaba pung amarom watlingaida amurak amasung tumlamdaida amurak thakpana hena fai. Yari yakhong thokanba miyoi singi damaktadi yamna toina pung khudingi Champra Mahi yawm